आकाशवाणी इम्फाल ngangom Kiran pau pajari ahan badamar weba pau mitai singi langi lairembi imoinu irat thoni gi thoram ngasi pangthokli laiba asigi humputara manga suba ganatantra divas palan ga mari lainana thasi gi kunmari masung kuntarukta Imphal manungda lambi chathok chasinda ahong bukhara leigani hairi Manipur thoklibi irang asi loisnanaba Mukhyamantri matomte inthokpu yaroi laingak asida yauriba mantri amadi MLA pumnamak punsinduna thabak tawminaba changi haina Manipur Pradesh Congress Committee na hairi None jila da ngarang diki chatharakiba Bikshit Bharat Sankalp Jatra loisinkhre amasung Ajodhya da nauna saba Sri Ram Janmabhoomi Mandir da Sri Ram Lala gi pran pratishta gi thoram ngasi pangthokre Mitai singi langi lairembi imoinu irat thoni gi thorom ngasi pangthokli yumthong khudingda imoinu imagi mafamda maira amadi kumgi anau apen yauna athen pot katuna irat thoni pangthoknari laikai singda su tongan bulup singda sinduna imoinu irat thorom pangthoknari Assam Tripura amasung Bangladesh yauna mitai singna khundaba malengmi mafam kaya dasu ngasi imoinu irat thorom pangthoknari Namit asig mari lenana Rajapal Anisha Wike amadi Mukhyamantri Nongthomam Biren Singh yauna lusingba kayana miyamda yaipa paujal pirakli Rajapal gi paujal da hai namit asina lakpada lamdam asida santi amadi saukhatpa purakpa oirasanu Mukhyamantri gi paujal da masagi oijab thiba kanglup kharana lamdam asida mahusada gi jati kanglup singi marakta nungsi sanan laiminarakliba thongba thugaina ba honarakli Paujel asina hai irang asina lamdam asida sakut thorangi thabak paikhat pamadi sel thungi lamda chauna apan ba piri imoinu irat thongni gi namit asina lakpada miyam punna amatoina phataba singu manghanduna lamdam sibu sakut anaba hona minerasi hairi namit asigi paujel da shiksha mantri thongnawjam Basant Kumar na hai namit asida imoinu imaki maphamda lamdam sida santi amadi sakut ba puraknabagi damak thongni jarasi Iramdamgi inat yokhat lup amasung Waikom Laikai Volunteers Society for Development Punna Sinduna taramanga suba imoinu irat thongni thoram ngasi Singamai Waikom Laikai gi WBSD ground pangthokli hojik oriba P.M masigi yenglaga laigi oiba thoram singtamak pangthokli hairi Laibak asigi humputara manga suba Ganatantra Divas palan ga mari lainana thasigi kunmari amasung kuntarukta Imphal manungda lambi chathok chasinda ahong bakhara leiragani hairi Traffic Control Police Wing gi SP na thokpa serol amada hai lilong amadi singjamai romdagi lakpa heavy vehicle singna pisum thonglomda aduga moirang khonglomdagi lakpa tai public vehicle singna kaisham thonglomda satkhigada mayang Imphal romdagi kaisham pattamna lakpa gari singna tidim lambi natraga wahengmam laikai romda sakhigada koirengai romdagi khongnang ani karak tamna lakpa gari singna Dinku Road natraga Assembly Road lomda sakhigada hairi Imphal East romdagi Sanjan thong amasung Minuthong tamna lakpa gari singna Lamlong thong Loklaubung Thumbu thong amasung Singjamai thong lomda satkigada Uripok Kangchup Road tagi flyover bridge tamna lakpa gari singna Nagamapal lomda satkigada New Kasar Road romdagi lakpa gari singchu Nagamapal natraga Kashampal lomda satkigada Tidim Road tagi Kashampat tamna lakpa gari singna wahingmam laikai natraga Mayang Imphal lambi romda satkigada hairi Hairiba numit singa siga yuk pung taruk makai digi horaga thaurom pangthokpa loidriwa phawba gari chathok chasin gi ahong basi chanagani hairi Rajya sida hojik thogle birang si yangshina ba kendra sarkar gi mi ahomna saba mihut kangbo manga sinumidang waram Imphal tunglakre mihut kangbo da Naga Pistoki interlocutor oiriba AK Misra SIB New Delhi gi Joint Director Mandip Singh Tuli amadi SIB Imphal gi Director Rajesh Kumble yauri Jalirang singi khwairi sabu sahi hobagi kumai gan ngai ahiyang pangtokani Rajya sigi Jalirang singna khundaba mafam singda kumai ase pangtokna bagi damak syam saba hongnare gan ngai kumai na lakpada lusingba kayana yafu paujal pirakli mahake paujal da Rajapal Anisha Wike na hai kumai asina lakpada Rajya sigi miyam mapung oina kabui phurki silinau singda yafu paujal pijari kumai ase mahausa gi chanbi masung lining laisol gi thorong loina na mai pano pangtok oirasanu Kumai asi pangthokpa loinana Rajya sida leiminariba miyoi khudimak marup mapang amadi masin manau oibagi wakalon hena chasinhanba oirasanu gan ngaina lakpada Manipur santi amadi sakhutpa purakpa oirasanu haina Rajapalna makha tana phongdokli
राज्य था की गान ngai kumai hayeng none जिला की लोंगजांग विलेज ता पांगथोकनी थोरमदुदा तमेंगलोंगी एमएलए जंगहेमलुंग पानमई अमसुंग हिल एरेस कमिटी के चेयरमैन डिंगांगलुंग गांगमई याउना लुसिंगबा कया सरुक यागनी पाउदम अमा Assam, Manipur, Nagaland, Khundariba, Jerelong Pui, Purupki, Kwaidiki Chaba Kumhai Gan Ngai, Hayeng Pangtok Naba, Sem Saba Luinare. State Level Gan Ngai Festival 2024 Celebration Committee na Sinduna, Hayeng Raja Thakta, None Jilagi, Longzang Kulda Pangtokani. Kumhai Adu, Nat Kichanabi, Jokpan Kai Mai, Mai Lap Mai, Hwai Kau Mai, Pangtoktona Hogdokani. Thoram Aduda, Nat Ki Jagoi Isai, Pungyai Ba, Nat ki sana khonaba amasung atai program kaya pangthokani Akashvani Imphal gi pawinamak none digi agui kamai Gan ngai kumaina lakpada All Manipur Ethnical Socio-Cultural Organization MSCO na yaipa paujal pirakli Rajasi ke hojik wariba phiu masi yenglaga kumayasi tangai phadaba lining laisol ga mari lenaba thorum singtamak pangthokani haina phongdorok pasina yalong mi phurup singi masin manau oibagi nungsi chanabgi mari adu hena sasil halagani hairi Manipur hojik tholibi rang si loisinanaba Mukhyamantri matomta inthokpu yaroi lengak asta yauriba mantri amadi MLA pumnamak punsinduna thabak tawminaba changi haina Manipur Pradesh Congress Committee ki Vice President Hareswar Goswami na phongdokre Imphal ki BT Road laiba Congress Bhavan na pangtokpa pawgi mifam amada Hareswar Goswami na May 3 dagi hoduna thoklibi irang asi kayam kuina sathagani haiba khangdri mamang sahi gi May 3 da Security Advisor amadi Operational Commander hapagi thong asi singnaningai oi haina phongdokki aduga hojik oriba rajigi irang asida geopolitics yauna tongan wafum kaya yaurukpana Pradhan Mantri Narendra Modi amadi Gray Mantri Amit Shah na midyang changbagi tangai fadabalai maramaduna rajniti dol taragi mihut singna Pradhan Mantri ga unabagi tanja ama lobinaba paliba sarkar asida taknaduna lakpani tabiriba pawasi Akashvani Imphal lagini District Administration Nolena Sinduna ngarangdagi hoduna satharkiba Beksit Bharat Sankalp Jatra ngasi Nungbagi SDO Office Complex da loisin krai Thoromadu Jila Asigi Deputy Commissioner Joseph Paulin Kamson amasung Jila Thaki Makok Thongba official kaya saruk yaki Longmai village tagi ngarang hogdokkiba jatra asigi manungda sarkarna paikaliba tongan baskim singi kanabasing miyamna ningthina fanganaba paksana khanganki ngasi loisin manamita tongan department singi stall kaya su hangki Assam Rifles ki kangbona ngarang Sandel Jila gi Wangparalda truck anida purakpa ubim sing phagat kre hairiba aini yadaw polam singasi miyoi mangana gari anida haptuna purakpadagi Assam Rifles ki mobile vehicle check post na phagat kibani Gari singadu Sandel giliwa kulendagi kaksingi wabgai tamna lakpada phagat khibani hairi Pharo polam singasi Sandel gi range officer DFO da makhataba aingi oiba thabaksing lokanaba khangan kre hairi All Manipur Working Journalist Union Amjulinkat kibga sahi yangkai mapung parak pga sahi ama chumna chathagadaba sana phudongba thorong mari lenana ngasi Manipur Press Club ta National Small Saving Scheme amasung Postal Life Insurance Scheme gi matangda pawmising oiba khanaba awareness namadi account hangdokpagi camp ama pangtokre Amjuna Directorate of Information and Public Relations DIPR Manipur langa ki Finance Department ki manung channel riba Directorate of Small Savings amasung Post Department ka kusam naduna pangtokki bathor maduda IPR ki Director Dr. T.S. Charanjit Singh DSS ki Director Rajendra Nongthomam amasung amjugi President Bijoy Kaksing Tabamna maruiba mitung sing oiki thormadu wa ngangladuna Dr. K.S. Charanjit na hai matamgi awan matung ina mipung khudimak sel tungsin ba amasung athu akai gi oiba thabak singda sizinana ba sel thamjin bagi hainabi leire magna hai sarkar na paikali ba tongan ba yapa thorang singi makada account hangduna khudong chaba singlong na bohana si sarkar gi leiri pollution singi manung da postal department ka miyam go leino mari asi yamna nakshina dabagum tawri lanai gi lotion singna miyam ga apha mari thamna na bohana riba asigumna postal department gi staff singna su apha mari thamna bohana si department asina sarkar gi scheme singi makada piri ba khudong chaba sing miyam na mapung phana khangan na bohana si setting asida bu adum mayam loina khanbiram ni setting taw basida koi kana ba ngatani setting taw bugi taw da basu ya da ba koi lai bi ngatani koi emergency fund na tham da ya de ga ina dum koi khangna ba ngatani koi emergency da ka ra pa
ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕ ꯐꯣꯔꯃꯨꯂꯥꯗꯒ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯏꯟꯀꯝꯁꯤ ꯑꯩꯈꯣꯏꯒꯤ 50:30:20ꯗ ꯑꯩꯈꯣꯏꯒꯤ 50ꯅ ꯑꯩꯈꯣꯏꯒꯤ ꯅꯤꯗꯁꯤꯡꯁꯤꯕꯨ ꯃꯤꯠ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ 30ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗ 20 ꯑꯩꯈꯣꯏ ꯁꯦꯚꯤꯡ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀ꯭ꯂꯥꯁꯤꯛ ꯐꯣꯔꯃꯨꯂꯥ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯦꯚꯤꯡ ꯑꯗꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯅꯤꯡꯖꯩ ꯃꯤꯇꯩ ꯃꯌꯦꯛ ꯍꯤꯡꯒꯠꯍꯟꯅꯕ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯑꯣꯖꯥ ꯁꯤꯡꯁꯨꯕꯝ ꯑꯀꯥꯕ ꯂꯩꯈꯤꯗꯕꯒꯤ 14ꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯜꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯟ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃꯥꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯈꯥꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯤꯇꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯝꯐꯥꯜꯒꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯁꯪꯂꯦꯟꯗ ꯃꯈꯥ ꯇꯥꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 23ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯆꯥꯡꯗꯝꯅꯕꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯥ ꯌꯦꯟꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯂꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯥꯏꯗꯦꯝ ꯏꯉꯣꯆꯥ ꯑꯃꯁꯨꯡ ꯋꯥꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝꯕ ꯌꯥꯎꯅ ꯁꯛꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ मणिपुर विधान सभा केंद्र हुम्फोगी फाइनल फोटो इलेक्टोरल रोल ngasi फोंखरे राज्य के चीफ इलेक्टोरल ऑफिसर प्रदीप कुमार झा न थोप चरोल मदहाई इलेक्शन कमीशन ऑफ इंडिया न हाना लेपखि मतुंग इन्ना फाइनल फोटो इलेक्टोरल रोल सिंग अदु मरी लाइनबा ERO सिंग फोंखिबनी फाइनल फोटो इलेक्टोरल रोल असिदा ड्राफ्ट इलेक्टोरल रोल दगी वोटर लिसिंग 19,538 हेंगतले हारिबा फाइनल फोटो इलेक्टोरल रोल सिंग असि मरी लेनबा ERO AERO नत्रगा बूथ लेवल ऑफिसर सिंग दगी येंग यागनी चीफ इलेक्टोरल ऑफिसर मणिपुर की वेबसाइट सु फाइनल इलेक्टोरल रोल लिसनि कुनमरे सि येंग यागनी हाइरी लायंस क्लब कक्सिंग ग्रेटर ना जीवन हॉस्पिटल कक्सिंग खुसम नदुंगसी कक्सिंग की इंडोर स्टेडियम कक्सिंग वारी कोंगोई कम्युनिटी हॉल अमसुंग ओलेस होम कक्सिंग की रिलीफ कैंप सिंग दा डायबिटीज लेना खंगदोंनबगे कैंप सिंग पांगथोखरे कैंप सिंग अदुदा पुन्ना मियोय मरफुरोम डायबिटीज लेना लैब्रा हाइना चेक तौखी नमित हमनि सथगदबा रिपब्लिक डे रिलीफ कैंप स्पोर्ट्स मीट लिसिंगनि कुनमरिंगासी सोरसानपुर जिला की रेंकाइदा लैबा विजन कैंपस ता होखरे स्पोर्ट्स मीट अदु जिला सिग रिलीफ कैंप की नोडल ऑफिसर ओइरिबी श्रीमती मानोम सिंह न हौदोखी स्पोर्ट्स मीट असि सोरसानपुर डिस्ट्रिक्ट एडमिनिस्ट्रेशन सिंधुना पांगथोकपनी अहानबोइना पांगथोकलिबा स्पोर्ट्स मीट असिदा फुटबॉल वॉलीबॉल कैरम अमसुंग थौरी सिंगबिना सिंगबा मसाना सिंग याउरी ऑल इंडिया फुटबॉल फेडरेशन में यंगमखादा इम्फाल वेस्ट की सिंगामथक CYCL ग्राउंड सथरिबा सही तरहमदई मखागी खेलो इंडिया गर्ल्स फुटबॉल लीग लिसिंगनि कुलुमदई कुनमरिगी ngasa sanakiba कुलुमदई सुब लीग मैच ता ICSA इरेंगबमना आंध्रो महिला मंडल एसोसिएशन अमाबु पांजन निपान अमद थोइक्रे अतोप मैच समदना वांगोई फुटबॉल एसोसिएशन वुमेन फुटबॉल एकेडमी पांजन मंगा अमद थोइकी आकाशवाणी इम्फाल लगी पाउ ताबिरी अयोध्या नौनसाबा श्रीराम जन्मभूमि मंदिर श्रीराम लला की प्राण प्रतिष्ठा की थौरम से पांगथोखरे थौरम प्रधानमंत्री नरेंद्र मोदी रामलला मूर्ति की माइकुम हांगदोखी ऐतिहासिक थौरम RSS की मकोक मोहन भगवत उत्तर प्रदेश के मुख्यमंत्री योगी आदित्यनाथ सरुक याकी थौरम संगनारेब इंडस्ट्रियलिस्ट आर्टिस्ट हानगी प्रधानमंत्री HD देवेगौड़ा सिंह सरुक याकी थौरम वांगांगद प्रधानमंत्री नरेंद्र मोदी हाई आज हमारे राम आ गए हैं सदियों की प्रतीक्षा के बाद हमारे राम आ गए हैं सदियों का अभूतपूर्व धैर्य अनगिनत बलिदान त्याग और तपस्या के बाद हमारे प्रभु राम आ गए हैं इस शुभ घड़ी की आप सभी को समस्त देशवासियों को बहुत बहुत बधाई अरोइबद मरुवे पाउ अमहन्ना मिठै सिंगिल लनगी लाइरेंबी इमोइनु इरात थौनी की थौरम ngasi पांगथोकली लेबासी हुमपुतरा मंगा सुबा गणतंत्र दिवस पालन गमरी लेना थासी कुनमरी मसुंग कुनतरुक्ता इम्फाल मनुंगदा लंबी चथोक चसिंदा अहोंग खर लैगनी हाइरी मणिपुर थोलिबी इरांग असि लोइसननबा मुख्यमंत्री मतोमतदा इंथोकपु यारोय लेंगाक असि यावरिबा मंत्री अमदी MLA पुमनम पुनसिंदुना थबक तौमिनब चंगी हाइना मणिपुर प्रदेश कांग्रेस कमिटी ना हाइरी नोने जिला दंगरांगदगी चथरखिबा विकसित भारत संकल्प यात्रा लोइसिनख्रे अमसुंग अयोध्या नौनसाबा श्रीराम जन्मभूमि मंदिर श्रीराम ललागी प्राण प्रतिष्ठा की थौरम ngasi पांगथोखरे पाउ लोइजरे।